Assalamualaikum warahmatullahi wabarakatuh. Ekoi thabum mama Ramzan tha sigi thabum mama Ruza hen basida lana kabul to biboisanu aduga Ruza asilu silakpada ekoi hojik Eid ki thorang amok to badori hayeng dagi ekoi Eid ki tha yengba honoragani Eid ki tha si ubo batamda Allah ki Rasul sallallahu alaihi wasallam na tambir ma dua am khak lai madudi sini Allahumma ahillahu alaina bil yawmil wal iman was salamati wal islam rabbi wa rabbukallah. Masi hadis Tirmizi gi hadis number 3451 dagini arthana sini ya Allah anauba tha sida thorak pasida aikoi da thawjal bin nabiyu amasung aikoi gi iman senhan biyu amadung islam da kek ta kaida bhai du ohen biyu aikoi gi mapu Allah masini dua se ado aina hajik hygienic bade Eid ki namaz ki matang dane Eid ki namaz asi naitom thanda sonba yade mase jamaa son do bani jamaa natada Eid ki namaz laite kudam moina jumu'a irai khogi namaz naitom sonba yada bugum Eid ki namaz asi su naitom soloi da bani Eid ki namaz asi tangai fadra bani muslim singi damakta aduga munupi amasung nupa balik faraba singda aduga urja heleba sinada Allah Rasul Muhammad sallallahu alaihi wasallam takbirami madadi Eid kudingi hongman naidana amadi bipung kudima ipa nupi anima Eid ki namaz pangthona bagi takbirami nupi khara masa mangduna lairaba haibadi makoi gi thai khongkap lakpadagi masa mangduna lairaba adugu nupi sing adu bhobda Allah Rasul Muhammad sallallahu alaihi wasallam na Eid ki namaz ki tamakti thanglammi haibadi makoi Eid ki namaz pangthok yadaba taragasu Idgar tholakuna musallagi mapan da leptuna makoi Eid ki nungai bagi dua diauruna bagi hokthoklamni haibatai adubu laibak thibadi lamdam sida aikoi gi nupi sing masa mangbi oigira sengbi oigira animak Eid ki namaz asi pangthokpagi mauka pidre makoi mayumda mathan ta taunari haibadi Eid ki namaz adu masa masana taujari achumbadi Eid ki namaz ti idgar natraga masjid ta pangthokpadi yai nupi singna Eid ki namaz po yumda pagu tau bhai base ngai tum tau bhai base Allah ki Rasul Muhammad sallallahu alaihi wasallam na tambi ba adu ki wang madani Eid ki namaz jamaat natna ti kariyum laite aduga hadith so sun lai atyana hai Allah ki Rasul Muhammad sallallahu alaihi wasallam gi maning tam khraba minai nupi sing laisabi thagi khongtata leiriba nupi sing bu Eid ki namaz asi yauna bagi hukum torammi aduga maduna aikoi Eid ki fazaba amasung dua du yaw han chanu haina thagi khongchat leiriba singi oinadi namaz du yauduna musalla ki manakta lepudamni aina haiki ya rasulullah aikoi nupi singi marakta jilbab leitaba mi yorom labadi mana khumki magi machan masena amadagi waihan jani si Sahih Bukhari ka hadith 324 amasung Sahih Muslim ka hadith number 890 dagini hairi basi nupi sing si masagi jilbab leitre hokda kana gumba amadi waina han sunwai ne hairi adu masa mang ho tholak laga Eid ki namaz di yaw do batar gasu dua di yaw na bagi demat loya thukal laga bapana lehali Allah ki Rasul Muhammad sallallahu alaihi wasallam na Eid khuding gi lep paidana pangthot lammi ba nupi khuding makta jilbab leitre basu wairaga oirasu Eid yauna bagi yathang torom biba asina takle madudi Eid ki namaz se nupi sing su jamaat oina yawba tangai phade hai base atopa sakhi amadi karigum Eid ki namaz asi irai na mit tarabadi jumu'a ki namaz tawdrabasu yai adu Eid ki namaz tawdabadi yade atia ge hadis nupi matam manga gi namaz amat yauna bagi rasulna hukum tawkhiba leiti adu Eid ki namaz asidi jamaat yauna bagi hukum tawriba asina namaz se thadok piadraba tangai padraba amani nupi singi bhapasu maram di masigi namaz se yauna maru wai Sahih Muslim hadis number 1934 agini aduga ofama mana akoi gi muslim singi samaj da Eid ki namaz asigi matam ase yamna taygodna Allah ki Rasul Muhammad sallallahu alaihi wasallam na tambira mat toromba adugu ona tayna badi am pangthoi hai tare ni pas na presu Eid ki damak idga da yumdagi hek thokhiba da kay songnai matam da Allahu akbar la ilaha
illallah, Allahu Akbar, walillahi alhamda. Natagasoo, Allahu Akbar, Allahu Akbar, Allahu Akbar, La ilaha illallah, Allahu Akbar, Allahu Akbar, Allahu Akbar, walillahi alhamda. Shashwe. Atopo wari amata sadana. Allah ki maming thagat po wahay na thoki tabani. Adubu hojiti mobile melaga wathi wari ngang wachoy ngangaga nukre makem darga id kini hay na mayum dagi majita thokre. Aduga aikogi id ki namaz ki takbir asisu train thoini. Agumusung Manipur da natraga Hanafi mazhab ki paktakna takbir taruk tawi. Adubu hazik yengsi hadis tagi. Ayasha na riwayat tawraba hadis asina dalil ore madud id ki namaz takbir train thine ase. Id ki namaz takbir train thine hai basi hadis Abu Dawud hadis number 1149 amasung 1145 ta yawri bani. Masigi hadis asigi matungina takbir train thogi niyam adu asini madudi ahan barakat takbir taret tawgani adugu ruku tawba amasung ruku de hangalakpagi takbir adu paroi haibati ahan takbir tahrima adu haira matungda takbir taret haigani aduga ani subu rakat takbir manga haigani masidasu ruku tawba amasung ruku de hangalakpagi takbir du masing paroi. Abu Dawud amasung Ibn Majah volume number 5 hadis number 1277 takbir train thoidumak haira matungda qirat pagani masi hadis Abu Dawud hadis number 1152 dagini aina haijari basi karigumba ahan barakat ki takbir singdu nang haudrabadi natraga takbir pi ngai marakta yawrabadi natraga ahan barakat nang haudrabadi karigumba mi amana ahan barakat ki takbir pirabal loramdaida namaz yawre takbir atay nang haudre natraga ahan barakat adu pura nang haudre adu eradi mahak takbir tahrima adu khaknatana atay takbir singdu halloi maramdi takbir tahrima di yaw tawdabe ade madu yawdragade namaz to oide adu atay di sunna ni asunna ani subu rakat ki takbir pirabagi tangkhai chalam labasu takbir tahrima natana atay nang haudabadu hallaroi takbir khudingi khud thangat kani takbir da khud thangat pai basi Allah ki Rasul Muhammad sallallahu alaihi wasallam ki mausari ibadat ni adabu eid ki takbir sing asigi oina de ma khud thangat lami haiba hadis laite sumna ki ma ki sahaba singi tawrambadagi natana Sahih Muslim hadis number 1145 tagi adugo wafum amana eid nimita akoina tawbat bidat khalai eid nimita qabr ziyarat tawbi ade eid nimit khudingi aikoi ki mi singna qabr chalaga ziyarat tawe namaz matam manga adai da qabr ziyarat tawdi kai de tawgum so eid ki nimita eid namaz warga qabr ziyarat tawba se bidat Allah ki Rasul Muhammad sallallahu alaihi wasallam na ma ponji chupada ma qabr chalaga qabr ziyarat tawnarami tawrami tawgum sung man eid ki namaz di man qabr ziyarat tawrami maramdi eid haibasi di harau kumaini nungai taba laiki daba sing adugi ningsing bag namit natte madugi condolence ubay mat namit natte laibak thibadi aikoi mi sing jina eid ki namaz ta dora matung da qabr chalaga qabr ziyarat tawe madu harau kumai gi namit da condolence pi basat pugumane madu di tayo ni harau eid ki namaz haibagi eid ki namit haibagi wahan tho ase tayo na thabak ni arthalai tab thabak ni Allah ki Rasul Muhammad sallallahu alaihi wasallam maha natu taram drabda eid ki namit da qabr ziyarat tawbagi thinbagi hukum ase Allah ki Rasul gi qabr da akakna matam amma thamduna harau kumai sembunu haibagi athingba adugi manungda masisu challe marabdi eid numit ase harau kumai ni masigi numit asida qabr ziyarat tawba haibase harau kumai gi marakta mukka matang matam chadana amaso eid nungaibagi wahan thokat khenaba niyam amani eid numit ta qabr ziyarat tawba ase bidat ni aduga khwaidagi chawba bidat amana kain hai matamda khutba haibadi bayan piba namaz ki mamang eid ki namaz ki mamang mic thangatlaga agogi maitai lon mai maronda masjid singda koina bayan tawni maulbi sina khanre madudi Manipur de bayan tawradi khutba na tena khutba hai si Arabic maroni madugi synonym ni bayan hai base karigumba bayan hai basina urdu gi wahan thok lawbu taragadi aduga Arabic hai da bayan hargadi asengba warol hai bani maram maduna maitai londu oigara urdu du oigara english tu oigara french tu oigara spanish tu oigara oning maron do chano mas eid ki namaz ki mamang da
bayan piraba adu bedani khutba ga bayan ga tongan tongan bo wafam nate aduna khutba hai basi majdulun da pirasu yai ai gi imalun da pirasu yai khutba piri bagi maksud si ken haba kanda ai na piri ba speech to khutba bi english ta ga na sermon hai bane religious lecture hai bane lecture adu ai gi praja mayam tahan nangai khangan nangai masjid la ai ga da la ai khangan nangai gi lecture ne ai dai koi na bida breng breng paraga khabar ba ngai paraga kain khang de bida mayam ho ho jage du natte aduna khutba adu pi bagi maksud so leitre ga gi ma koi na koi iron da pi tra bari na aduga arbik ta pakra madun to ngan to peng oi kre aduna khutba se ईद की नमाज ममांगदा पीरबा हादि मन बयान हारिदो मैतिलों दो इकरा मधु बेदानी मधु पूरा अरान बने असुन्ना हदीस इब्ने अब्बास की रिवायत तस्मुन लाई मधुदी अल्लाह के रसूल ना खुतबा पीदनी ममांगदा नमाज तौखिरम में मसी हदीस बुखारी हदीस नंबर 956 तगिनी हदीस अचना फुंदोली मधुदी ईद की नमाज मतुंगदा लेक्चर तगुदबने खुतबा पीदोबने बयान तगुदबने मरमदुना धर्म द अनौब हौदोकपा अरबिक तागना बेदा मसी अचौबा अदानमनी मसी अचौबा येकनबनी इस्लाम गे अदुन मरम वर्गा अल्लाह के रसूल मुहम्मद सल्लल्लाहु अलैहि वसल्लम ना असुम तकबीरमी मदुदी वकुल्लु मुहद्दसतिन बेदा वकुल्लु बिदअतिन दलाला वकुल्लु दलालतिन फिन्नार हाइबदी बेदा धर्म द अनौब हौदोकपा खुदिंगमक अरान बलमजिंगनी अदुगु लान लमजिंग खरब सिंगिदी जहन्नम ने से हदीस सुनन नसाई हदीस नंबर 1578 तगिनी लोसलक बदाई ना हाइजिनिंग बदी ईद की नमाज मरु ओइना नुपी ओइबसिंगी मौका पीदबसने मसी नुपी गी हक अल्लाह न पीबा अल्लाह रसूल न पीरिबा हक अदो मतलिबने अखोइगी अखंग आई खराना मधु अखोइना अलिम ने हाइना लौबि यादे करिगुम मखोइना कुरान अमसुम हदीस की खिलाफ ता अधिक मयो को थबु तोरु ताकदी मखोइ जाहिद मोय डिग्री पाइंग पाइसनु सनद पाइंग पाइसनु मधु मवा लौबि अल्लाह की रसूल थिंगम द पोत सहाबा सिंग थिंगम द पोत अम थिंग भाई बसे मखोइ धर्म सिक सिंग बने अदुगा नुपि ओइबसिंगसु मखोइना मखोइ मसा सिंग दमकता धर्म से कंप्रोमाइज तोरदमनी मागे हस्बैंड मागे मवागी दमकता धर्म से कंप्रोमाइज तोरदमनी अल्लाह न पीरिबा शरीयत असे कंप्रोमाइज तोरगा सलदमनी करिगुम्बा महाकी नुपा सिंग मना चलहंदरबा मखोइगी मवा सिंग चलहंदब तारबा थिंगलबा मखोइगी निपा सिंग मवा सिंग दथक गुनानी पापनी अदुगा करिगुम्बा नुपी सिंगसु मौका फंगलबा मस्जिद चतपगी अदु तगदि मोन चतबे मोजु गुनानी मस्जिद लेरे हौजी मणिपुर दा नुपी की जमात पंथोक याबा ईद की जुमा की मतमंगा गे तो तोपा तंगाई फदरा जुमा ईद की नमाज से पंथोकदबने मधुगी मस्जिद अजुदी खेत्रीगावदा लेरे अनि लेरे लिलोंगदा अम लेरे संथेलदा लेरे संगाइफमदा लेरे असुम तौना इंशाअल्लाह मतम खरि बतुंद यारी पोक्तसु लेरनी अदुना अथापदे लागलगा खेत्रीगावगे मस्जिद अल हसन नत्रगा मस्जिद अल मुत्तकिन असिद लाकपिर नमाज पंथोक नत्रगा लिलोंगदा सोनगे हाइब्रा नत्रगा ये संथेल सोनगे हाइब्रा नत्रगा संगाइफमदा सोनगे हाइब्रा मधु नुपी सिंगी अपामने दुजा थबुम हेलगा ईद की नमाज पंथोक्तना ईद यावे हाइबसिदी बलिक फाद्रिबा अंगांगना रोजा हेंदबिदा ईद पंथोकपुगमने ईद यावपुगमने सिगी हालतता अखोगी इमा सिंगबु अखोगी नुपी सिंगबु अखोगी चंदिसे सिंगबु मुस्लिम नुपी सिंगबु असुमने थंबीरेबने ख्वाइदेगी लाइबक थीबने मसी पुनमकी पापसि गुनासे कया पुगदम हाइबा कांदा मस्जिद चाउंग चाउंग सारिबा चंदा सतना अदुगु नुपी कंपार्टमेंट नुपी की संगफम नुपी की तोंगान मो ओजिदोफम नुपी की हापीद्रिबसे मसी सिंग मखोइ मथक्ता हयेंग अल्लाह ना वहंग हंगनी मखोइ मथक्ता पाप ओइगनी इंशाअल्लाह इखोइ पुनमक अल्लाह की यथंगदा अमसुंग अल्लाह की रसूल मुहम्मद सल्लल्लाहु अलैहि वसल्लम तंबीर में तकपीरंबा अदुई मतुंगिन हिन्नबगी होनबगी पांगल पिनबो ओइसनो अस्सलामु अलैकुम व रहमतुल्लाहि व बरकातुहू।